ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯃꯗꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯂꯦꯞꯇꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯄꯥꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯋꯥꯍꯩ ꯋꯥꯇꯥ ꯍꯦꯟꯖꯤꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯀꯃꯦꯟ, ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯏꯔꯥꯜ ꯁꯨꯡꯂꯩꯁꯨ ꯂꯩꯇꯅ ꯏꯔꯥꯜ ꯂꯩꯔꯕꯤ ꯑꯃꯒꯨꯝꯅ ꯍꯤꯡꯂꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯁꯦꯡꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯤꯊꯣꯛꯆꯒꯦ꯫ ꯇꯁꯦꯡꯕꯃꯛꯀꯤꯗꯤ ꯑꯩꯁꯦ ꯏꯆꯥ ꯌꯥꯝꯅ ꯄꯣꯛꯅꯤꯡꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯁꯨ ꯏꯆꯥ ꯌꯥꯝꯅ ꯄꯣꯛꯄ ꯄꯥꯝꯖꯩ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯏꯆꯥ ꯑꯃꯗꯒꯤ ꯍꯦꯟꯅ ꯐꯪꯗ꯭ꯔꯦ꯫ ꯏꯃꯤꯠ ꯑꯁꯤꯗ ꯏꯆꯥ ꯑꯩꯅ ꯑꯍꯥꯟꯕ ꯎꯖꯔꯤꯕ ꯏꯆꯥꯅꯨꯄꯥ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯑꯇꯩ ꯑꯇꯣꯞꯄ ꯑꯃꯠꯇ ꯐꯥꯎꯕ ꯇꯝꯕꯤꯔꯝꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯑꯉꯥꯡ ꯄꯣꯛꯄꯕꯨꯗꯤ ꯌꯥꯗꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯀꯟꯗꯤꯁꯟ ꯈꯔꯗꯒꯤ ꯑꯩ ꯑꯉꯥꯡ ꯄꯣꯛꯄ ꯐꯪꯗ꯭ꯔꯦ꯫ ꯀꯔꯝꯕ ꯀꯟꯗꯤꯁꯟꯅꯣ ꯍꯥꯏꯕꯗꯨ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯒ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯍꯧꯖꯤꯛ ꯑꯩꯒ ꯂꯨꯍꯣꯡꯗꯨꯅ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯁꯤꯒ ꯑꯩꯒ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯄꯠꯇꯠꯄ ꯃꯈꯩ ꯅꯨꯡꯁꯤꯅꯖꯔꯛꯏ꯫ ꯏꯕꯥꯅꯤꯅ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯄ ꯑꯁꯤ ꯀ꯭ꯂꯥꯁ 9-10 ꯀꯥꯕ ꯑꯁꯤꯗꯒꯤ ꯅꯨꯡꯁꯤꯅꯕ ꯍꯧꯖꯔꯛꯄꯅꯤ꯫ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯅꯔꯛꯄ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯡꯁꯤꯅꯔꯤꯕ ꯃꯑꯣꯡ ꯑꯁꯤꯒ ꯌꯥꯝꯅ ꯊꯤꯅ ꯈꯦꯟꯅꯈ꯭ꯔꯦ꯫ ꯊꯃꯣꯏꯗ ꯇꯁꯦꯡꯅ ꯐꯥꯎꯔꯛꯄ ꯅꯨꯡꯁꯤꯕ ꯑꯗꯨꯅ ꯐꯣꯡꯗꯣꯛꯅꯔꯒ ꯅꯨꯡꯁꯤꯅꯕꯅꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯟꯗꯤꯁꯟ ꯌꯦꯡꯅꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯅꯨꯄꯥ ꯊꯕꯛ ꯇꯧꯏ, ꯃꯁꯛ ꯐꯖꯩ ꯐꯖꯗꯦ ꯍꯥꯏꯕꯁꯨ ꯂꯩꯇꯦ꯫ ꯃꯣꯠ ꯆꯥꯟꯅꯕ, ꯋꯥꯈꯜ ꯇꯤꯟꯅꯕ, ꯃꯥꯅꯁꯨ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ, ꯑꯩꯅꯁꯨ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ, ꯑꯁꯨꯝꯅ ꯃꯥꯟꯅꯔꯨꯕꯗꯒꯤ ꯏꯕꯥꯅꯤꯁꯨ ꯅꯨꯡꯁꯤꯅꯈꯤꯕꯅꯤ꯫ ꯃꯣꯏꯒꯤ ꯏꯃꯨꯡꯁꯤꯅ ꯈꯔꯗꯤ ಲಾಯರꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯑꯩꯈꯣꯏꯒ ꯌꯦꯡꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯀꯟꯅ ꯏꯅꯥꯛ ꯈꯨꯟꯕꯕꯨꯗꯤ ꯅꯠꯆꯗꯦ꯫ ꯇꯧꯕꯇꯕꯨ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ, ꯕꯕꯥꯅ ꯊꯥꯒꯤ ꯇꯣꯂꯣꯞ ꯀꯥꯏꯗꯅ ꯄꯨꯁꯤꯜꯂꯛꯄ ꯑꯁꯤꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤꯗ ꯑꯋꯥꯠꯄ ꯂꯩꯔꯕꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤꯗꯗꯤ ꯑꯩꯈꯣꯏꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯗꯕꯅ ꯏꯃꯥꯟꯅꯕ ꯏꯃꯥꯟꯅꯕꯤ ꯇꯤꯟꯅꯕꯗꯁꯨ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ ꯈꯪꯕꯒꯤ ꯑꯩꯒꯁꯨ ꯑꯗꯨꯃꯛ ꯂꯣꯏꯅ ꯄꯨꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯑꯩ ꯄꯩꯁꯥ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨꯅꯤ ꯍꯥꯏꯗꯨꯅ ꯅꯣꯡꯃꯇ ꯐꯥꯎꯕ ꯃꯈꯣꯏꯗ ꯋꯥ ꯉꯥꯡꯕ ꯁꯛꯄꯗ ꯏꯒꯣ ꯂꯩꯕꯗꯤ ꯇꯧꯗꯦ꯫ ꯆꯝꯅ ꯑꯗꯨꯝ ꯂꯣꯏꯅꯩ꯫ ꯃꯇꯥꯡ ꯆꯥꯕ ꯃꯇꯝꯗ ꯑꯩꯅ ꯄꯩꯁా ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯏ ꯍꯥꯏꯕꯒꯤ ꯃꯈꯣꯏꯅꯁꯨ ꯑꯩꯕꯨ ꯄꯩꯁꯥ ꯄꯥꯏ ꯍꯥꯏꯗꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯗꯨꯃꯛ ꯄꯨꯊꯣꯛꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯑꯩꯅꯁꯨ ꯃꯈꯣꯏꯗ ꯑꯩꯈꯣꯏ ꯇꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕꯁꯤꯡꯗꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯁꯤ꯫ ꯑꯦꯛꯖꯥꯝ ꯂꯣꯏꯕꯒꯤ ꯆꯥꯛ ꯆꯥꯅꯕꯗꯁꯨ ꯃꯌꯥꯝ ꯄꯨꯂꯞ ꯑꯗꯨꯝ ꯆꯥꯛ ꯆꯥꯃꯤꯟꯅꯩ꯫ ꯁ꯭ꯀꯨꯜ ꯍꯣꯡꯈꯤꯕꯁꯨ ꯌꯥꯎꯅꯒꯅꯤ꯫ ꯃꯈꯥ ꯇꯝꯂꯛꯄ ꯃꯇꯝꯗ ꯊꯦꯡꯅꯕꯁꯨ ꯊꯦꯡꯅꯗꯕꯁꯨ ꯀꯌಾ ꯑꯃ ꯌꯥꯎꯈꯤꯅꯤ꯫ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯑꯁꯤꯅ ꯍꯌꯦꯡ ꯇꯨꯡ ꯀꯣꯏꯅ ꯑꯗꯨꯃꯛ ꯎꯅꯒꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯃꯔꯨꯞ ꯑꯃ ꯑꯣꯏꯕꯒꯤ ꯃꯔꯤꯗꯣ ꯇꯠꯅ ꯊꯥꯅꯗꯅꯕ ꯍꯥꯏꯗꯨꯅ ꯑꯦꯛꯖꯥꯝ ꯂꯣꯏꯕ ꯈꯨꯗꯤꯡꯒꯤ ꯑꯗꯨꯃꯛ ꯆꯥꯛ ꯆꯥꯅꯩ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯦꯛꯖꯥꯝ ꯂꯣꯏꯕ ꯀꯥꯟꯗ ꯑꯁꯨꯝꯅ ꯍꯦꯛ ꯆꯥꯛ ꯆꯥꯅꯕꯅꯤ꯫ ꯑꯗꯨꯕꯨ 10 ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯈꯥ ꯇꯝꯕꯒꯤꯗꯃꯛꯇꯗꯤ ꯃꯥꯅ ꯄꯥꯝꯖꯕ ꯁ꯭ꯀꯨꯜ ꯈꯟꯗꯨꯅ ꯇꯝꯅꯕꯅꯤꯅ ꯑꯃꯠꯇꯁꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯄꯨꯟꯗ꯭ꯔꯦ꯫ ꯑꯅꯧꯕ ꯏꯃꯥꯟꯅꯕꯤ ꯀꯌꯥ ꯑꯃꯁꯨ ꯑꯃꯨꯛ ꯅꯧꯅ ꯊꯦꯡꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯥꯒ ꯑꯩꯒꯗꯤ ꯁ꯭ꯀꯨꯜ ꯄꯨꯟꯅ ꯑꯗꯨꯃꯛ ꯇꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯅꯨꯡꯁꯤꯅꯔꯛꯄ ꯑꯁꯤꯅꯔ ꯀꯔꯤꯅꯣ ꯈꯪꯗꯦ, ꯏꯕꯥꯅꯤꯁꯨ ꯎꯅꯕ ꯈꯨꯗꯤꯡꯒꯤ ꯑꯗꯨꯃꯛ ꯁꯥꯎꯅꯕꯁꯨ ꯌꯥꯎꯏ꯫ ꯎꯅꯗ꯭ꯔꯒꯅ ꯂꯩꯕ ꯍꯦꯛꯇ ꯉꯝꯅꯗꯦ꯫ ꯃꯥꯅ ꯑꯩꯒ ꯁ꯭ꯀꯨꯜ ꯄꯨꯟꯅ ꯇꯝꯂꯤꯕꯁꯤ ꯑꯇꯩ ꯃꯔꯝꯒꯤꯁꯨ ꯅꯠꯇꯦ, ꯑꯩꯁꯦ ꯅꯨꯄꯥ ꯑꯇꯣꯞꯄ ꯀꯣꯏꯈꯤꯅꯤ ꯍꯥꯏꯗꯨꯅ ꯁꯪꯕꯣꯏ ꯀꯔꯤꯕꯣꯏ ꯀꯣꯏꯔꯤꯕꯅꯤ꯫ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯁꯦ ꯅꯧꯅ ꯇꯝꯂꯛꯂꯤꯕ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯀ꯭ꯂꯥꯁꯃꯦꯠꯁꯤꯡꯅꯁꯨ ꯈꯪꯗꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯅꯨꯄꯥ ꯑꯇꯣꯞꯄꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯗ ꯃꯥꯅ ꯂꯣꯏꯅꯃꯛ ꯁꯟꯗꯣꯛꯏ꯫ ꯑꯩꯁꯨ ꯀꯔꯤꯕꯨ ꯇꯧꯖꯒꯗꯕꯅꯣ? ꯍꯥꯏꯔꯛꯂꯕꯁꯨ ꯌꯥꯒꯗꯕ ꯂꯩꯇ꯭ꯔꯦ꯫ ꯌꯥꯔꯨꯔꯕꯁꯨ ꯃꯥꯅ ꯊꯠꯇꯨꯅ ꯍꯦꯛꯇ ꯐꯨꯅꯈꯤꯅꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯃꯉꯣꯟꯗ ꯑꯗꯨꯃꯛ ꯂꯦꯞꯂꯦ꯫ ꯁꯥꯁꯨ ꯌꯥꯝꯅ ꯁꯥꯊꯤ꯫ ꯁꯥꯎꯔꯛꯂꯕꯗꯤ ꯃꯤꯍꯨꯟ ꯐꯠꯇꯕꯅ ꯑꯩꯁꯨ ꯃꯥꯅ ꯌꯥꯗꯕ ꯊꯕꯛꯇꯤ ꯑꯃꯠꯇ ꯇꯧꯖꯗꯦ꯫ ꯂꯩꯁꯥꯕꯤ ꯄꯥꯈꯪꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯉꯝꯒꯗꯕꯅꯤ, ꯂꯨꯍꯣꯡꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯨꯁꯤꯅꯤ ꯍꯥꯏꯕ ꯀꯌꯥ ꯑꯃꯁꯨ ꯂꯩ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯅ, ꯍꯌꯦꯡ ꯃꯉꯣꯟꯗ ꯑꯗꯨꯃꯛ ꯂꯩꯔꯅꯤ ꯈꯜꯂꯨꯕꯅ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯃꯥꯅ ꯌꯥꯗꯕ ꯊꯕꯛꯁꯤ ꯇꯧꯗꯅꯕꯁꯨ ꯏꯁꯥꯅ ꯍꯣꯠꯅꯖꯩ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯒꯤ ꯑꯩ ꯂꯣꯏꯅ ꯌꯥꯗꯕꯗꯤ ꯅꯠꯇꯦ꯫ ꯑꯩꯒꯤ ꯏꯁꯥꯒꯤ ꯏज्ꯖꯠ ꯍꯥꯏꯕ ꯑꯃꯁꯨ ꯑꯩ ꯉꯥꯛꯇꯨꯅ ꯆꯠꯆꯔꯤꯕꯅꯤ꯫ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯏꯕꯥꯅꯤꯁꯨ ꯅꯨꯡꯁꯤꯅꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯒꯠꯂꯛꯏ꯫
ꯑꯔꯣꯏꯕ ꯑꯦꯛꯖꯥꯝꯅꯤ ꯀ꯭ꯂꯥꯁ 12ꯀꯤ ꯌꯥꯝꯅꯁꯨ ꯂꯨꯏ꯫ ꯃꯇꯥꯡ ꯑꯁꯤꯗ ꯏꯟꯈꯠꯂꯛꯂꯤꯕ ꯑꯩꯈꯣꯏꯒꯨꯝꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯑꯣꯏꯕ ꯀꯌꯥꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯃꯇꯥꯡꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯨꯕ ꯊꯣꯛꯂꯕꯗꯤ ꯅꯍꯧꯅꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯗꯕ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯂꯥꯏꯅꯤꯡ ꯑꯣꯏꯗꯨꯅ ꯇꯨꯝꯕ ꯆꯥꯕ ꯌꯥꯗꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯕꯥꯅꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯅꯨꯡꯁꯤꯅꯔꯛꯄꯅꯔ ꯀꯔꯤꯅꯣ ꯅꯨꯡꯁꯤꯅꯕꯁꯤꯁꯨ ꯑꯗꯨꯝ ꯈꯔ ꯈꯔ ꯂꯥꯏꯊꯣꯔꯛꯏ꯫ ꯍꯥꯟꯅꯗꯤ ꯏꯕꯥꯅꯤꯁꯨ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯇꯅ ꯊꯥꯅꯕ ꯌꯥꯗꯕ ꯃꯈꯩ ꯎꯕ ꯐꯪꯗ꯭ꯔꯤꯕ ꯃꯈꯩ ꯂꯩꯕ ꯌꯥꯗꯕ ꯇꯧꯔꯝꯃꯤ꯫ ꯃꯥꯒꯤ ꯋꯥꯍꯩ ꯑꯃꯅ ꯅꯨꯃꯤꯠ 4-5ꯅꯤ ꯊꯥ ꯑꯃ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯕꯁꯨ ꯌꯥꯎꯏ꯫ ꯅꯨꯡꯁꯤꯅꯕ ꯃꯇꯝꯗ ꯑꯩꯅ ꯁꯨꯡꯈꯟ ꯈꯜꯂꯨꯗꯕ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯜꯂꯨꯗꯕ ꯑꯗꯨꯕꯨ ꯋꯥꯈꯜꯗꯗꯤ ꯑꯁꯨꯝꯅꯀ ꯍꯥꯏꯔꯛꯂꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯅꯤ ꯈꯟꯕ ꯋꯥꯍꯩ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯌꯥꯎꯔꯕꯗꯤ ꯑꯗꯨꯕꯨꯅꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯔꯤꯕꯁꯤ꯫ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥ ꯑꯁꯤꯗꯅꯤ ꯅꯨꯄꯤꯅ ꯅꯨꯄꯥꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗ ꯄꯪꯊꯩ ꯍꯥꯏꯔꯤꯕꯁꯤ꯫ ꯑꯗꯨꯕꯨ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤꯗꯤ ꯆꯨꯝꯅꯈꯛꯀꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯃꯅ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯑꯗꯨ ꯈꯛꯇꯅꯤ꯫ ꯀꯨꯏꯅ ꯁꯥꯡꯅ ꯅꯨꯡꯁꯤꯅꯔꯛꯂꯦ ꯍꯥꯏꯗꯨꯅ ꯏꯕꯥꯅꯤ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯈꯤꯕꯗꯤ ꯂꯩꯇꯦ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁ꯭ꯀꯨꯜꯗ ꯑꯃꯗꯤ ꯇ꯭ꯌꯨꯁꯟꯗ ꯎꯅꯔꯤꯕ ꯏꯕꯥꯅꯤꯁꯦ ꯁꯨꯇꯤ ꯊꯥꯈ꯭ꯔꯕ ꯃꯇꯝꯗ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯨꯝꯕ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯕꯨ ꯑꯗꯨꯃꯛ ꯁꯪꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯅꯨꯄꯥ ꯑꯇꯣꯞꯄ ꯀꯣꯏꯈꯤꯕ꯭ꯔꯥ ꯀꯔꯥꯏꯗ ꯆꯠꯂꯤ ꯀꯩꯗꯧꯔꯤ ꯍꯥꯏꯕꯁꯤ ꯁꯦꯟꯅꯗꯨꯅ ꯑꯗꯨꯝ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯅꯁꯨ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯗ꯭ꯔꯕꯅꯤꯅ ꯏꯕꯥꯅꯤ ꯑꯁꯨꯝꯅ ꯇꯧꯔꯒ ꯂꯩꯔꯕꯗꯤ ꯅꯪꯁꯨ ꯂꯥꯏꯔꯤꯛ ꯄꯥꯕ ꯑꯃꯠꯇ ꯌꯥꯔꯣꯏ ꯑꯩꯁꯨ ꯄꯥꯕ ꯑꯃꯠꯇ ꯌꯥꯔꯣꯏ꯫ ꯑꯦꯛꯖꯥꯝꯁꯦ ꯂꯣꯏꯔꯒ ꯀꯩꯅꯣ ꯈꯟꯅꯔꯁꯦ꯫ ꯅꯪꯅ ꯑꯩ ꯑꯗꯨꯝ ꯁꯪ ꯂꯩꯔꯕꯗꯤ ꯅꯪ ꯍꯌꯦꯡ ꯑꯦꯛꯖꯥꯝꯗꯒ ꯐꯦꯜ ꯑꯣꯏꯔꯛꯂꯕꯗꯤ ꯑꯩꯒꯤ ꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯖꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯑꯩꯅ ꯍꯥꯏꯗꯨꯅ ꯃꯥꯁꯦ ꯊꯦꯝ ꯅꯧꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯍꯜꯂꯤ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯈꯤꯕꯒꯤ ꯍꯩꯅꯕꯤ ꯑꯗꯨꯅ ꯑꯩ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯒꯤꯔꯤ ꯇꯛꯏ꯫ ꯑꯩꯅꯁꯨ ꯐꯣꯟꯗ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯤꯁꯤ ꯎꯅꯕꯒ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ? ꯅꯪꯅ ꯑꯩꯁꯦ ꯑꯇꯣꯞꯄ ꯃꯐꯝꯗ ꯀꯥꯏꯗꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯀꯣꯏꯆꯠ ꯆꯠꯀꯅꯤꯅ ꯄꯥꯈꯠꯂꯕꯁꯨ ꯐꯣꯟ ꯑꯣꯟꯂꯥꯏꯟ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯩꯅ ꯅꯨꯄꯥ ꯌꯥꯝ ꯀꯣꯏꯗꯅ ꯆꯀ ꯇꯧꯕꯒꯤ ꯁ꯭ꯇꯥꯏꯜꯅꯤ ꯅꯪꯒꯤꯗꯨꯗꯤ꯫ ꯑꯩꯉꯣꯟꯗ ꯁꯨꯡꯊꯥ ꯊꯥꯖꯗꯕꯩ ꯃꯑꯣꯡꯅꯤ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯂꯒ꯫ ꯑꯗꯨꯕꯨ ꯑꯩꯅ ꯑꯁꯨꯝꯅ ꯉꯥꯡꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯑꯩꯅ ꯂꯥꯏꯔꯤꯛ ꯄꯥꯔꯕꯁꯨ ꯃꯥꯗꯤ ꯉꯥꯏꯍꯥꯛ ꯈꯛꯇꯪ ꯄꯥꯕꯗ ꯑꯦꯛꯖꯥꯝꯗ ꯃꯥꯔꯛ ꯑꯩꯉꯣꯟꯗꯒꯤ ꯑꯗꯨꯝ ꯍꯦꯟꯅ ꯋꯥꯡꯅ ꯐꯪꯂꯛꯏ꯫ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦ꯫ ꯑꯩꯒꯤ ꯀꯣꯛꯁꯤꯅ ꯀꯣꯛ ꯃꯇꯥ ꯑꯃꯅꯤ꯫ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯔꯤꯁꯤꯐꯥꯎꯕ ꯐꯥꯕ ꯀꯧꯕ ꯁꯨꯡꯂꯩ ꯂꯩꯇꯦ꯫ ꯃꯥꯅ ꯑꯃꯨꯛ ꯑꯅꯤꯔꯛ ꯈꯛꯇꯪ ꯄꯥꯕꯗ ꯍꯪꯉꯛꯀꯗꯕ ꯗꯥꯏꯔꯦꯛ ꯉꯥꯛꯇ ꯈꯜꯂꯒ ꯄꯥꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯑꯩꯅ ꯍꯪꯉꯣꯏꯗꯕ ꯀꯥꯟꯅꯗꯕ ꯉꯥꯛꯇ ꯄꯥꯔ ꯂꯩꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯑꯣꯟꯅ ꯇꯩꯅꯕ ꯑꯃ ꯌꯥꯎꯔꯦꯃꯤ꯫ ꯑꯁꯨꯝꯅꯁꯨ ꯑꯩꯅ ꯃꯉꯣꯟꯗ ꯐꯥꯒꯤ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯄꯩꯁꯥ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯣꯆꯤꯡꯁꯨ ꯌꯥꯝꯅ ꯆꯠꯇꯦ꯫ ꯑꯩꯅꯁꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅ ꯄꯩꯁꯥꯒꯤ ꯑꯣꯏꯔꯒꯗꯤ ꯑꯩ ꯄꯨꯊꯣꯛꯀꯦ ꯅꯪꯁꯨ ꯀꯣꯆꯤꯡꯗꯨꯗ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯥꯅ ꯑꯍꯥꯟꯕꯒꯤ ꯐꯥꯎꯟꯗꯦꯁꯟ ꯌꯥꯎꯔꯗꯤ ꯌꯥꯔꯦꯗ ꯔꯤꯚꯤꯖꯟꯒꯤ ꯋꯥꯕꯨ ꯀꯩꯁꯨ ꯈꯟꯗꯦꯗ꯫ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯀꯣꯏꯁꯟ ꯁꯥꯔ ꯄꯤꯔꯛꯂꯒꯅ ꯅꯪꯉꯣꯟꯗꯒꯤ ꯍꯪꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯍꯥꯏꯔꯛꯑꯣꯏꯗ꯭ꯔꯣ? ꯀꯩꯗꯧꯕꯩ ꯍꯥꯏꯔꯛꯑꯣꯏꯗꯣꯏꯅꯣ? ꯑꯦꯛꯖꯥꯝꯁꯨ ꯅꯛꯁꯤꯜꯂꯛꯂꯕꯅꯤꯅ ꯏꯕꯥꯅꯤ ꯂꯥꯏꯔꯤꯛ パꯕ ꯃꯇꯝꯗ ꯑꯌꯥꯝꯕꯅ ꯐꯣꯟ ꯑꯣꯟꯂꯥꯏꯟ ꯂꯩꯔꯒ ꯑꯗꯨꯝ ꯄꯥꯏ꯫ ꯑꯩꯅ ꯔꯤꯚꯤꯖꯟꯒꯤ ꯀꯣꯔꯁ ꯌꯥꯎꯔꯨꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯉꯣꯟꯗ ꯐꯣꯟ ꯍꯦꯛ ꯇꯧꯏ꯫ ꯑꯗꯨꯒ ꯉꯁꯤꯒꯤꯗꯤ ꯑꯁꯤ ꯇꯥꯛꯂꯛꯏ ꯁꯨꯃꯥꯏꯅ ꯇꯥꯛꯂꯛꯏ ꯏꯝꯄꯣꯔꯇꯦꯟꯅ ꯁꯤꯅꯤ ꯍꯥꯏꯔꯛꯏ ꯅꯪꯁꯨ ꯄꯥꯁꯤꯜꯂꯣ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗꯁꯨ ꯁꯤꯌꯔ ꯑꯗꯨꯝ ꯇꯧꯏ꯫ ꯅꯣꯡꯃ ꯍꯧꯈꯤꯕꯗ ꯑꯦꯛꯖꯥꯝꯒꯤ ꯃꯇꯝꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯍꯣꯔꯦꯟ ꯍꯌꯦꯡ ꯍꯥꯏꯕꯗꯨꯗ ꯉꯥꯏꯔꯦ꯫ ꯑꯦꯛꯖꯥꯝ ꯃꯅꯨꯡ ꯑꯁꯤꯗꯤ ꯏꯕꯥꯅꯤꯁꯨ ꯑꯌꯥꯝꯕꯅ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯄꯨꯗꯤ ꯐꯥꯎꯅꯩ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯏꯕꯥꯅꯤꯒꯤ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤ ꯈꯪꯂꯥꯞ ꯂꯥꯞꯊꯣꯛꯅꯈꯤꯕꯒꯨꯝꯅꯁꯨ ꯇꯧꯏ꯫ ꯑꯃꯨꯛ ꯈꯟꯖꯤꯜꯂꯨꯕ ꯃꯇꯝꯗꯁꯨ ꯑꯦꯛꯖꯥꯝ ꯂꯩꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯈꯟꯗꯣꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯅꯗꯨꯝ ꯍꯦꯟꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯗꯦ꯫ ꯉꯥꯏꯍꯥꯛꯁꯨ ꯐ꯭ꯔꯤꯗ ꯋꯥꯔꯤ ꯁꯥꯟꯅꯐꯝ ꯊꯣꯛꯄ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯊꯝꯅꯔꯕ ꯃꯇꯨꯡꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯑꯁꯤꯅ ꯍꯦꯟꯅ ꯀꯣꯛꯇ ꯆꯪꯏꯗ꯫ ꯑꯩꯅ ꯈꯜꯂꯤꯕ ꯑꯁꯤꯒꯨꯝꯅ ꯃꯥꯁꯨ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯋꯥꯈꯜꯁꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯆꯥꯟꯅꯩ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯂꯥꯏꯔꯤꯛ ꯄꯥꯔꯁꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯊꯝꯅꯩ꯫ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯔꯒ ꯅꯨꯃꯤꯗꯥꯡꯗꯁꯨ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯁꯥꯟꯅꯩ꯫ ꯑꯁꯨꯝ ꯇꯧꯗꯅ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯒꯦꯞ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯩꯗꯤ ꯀꯔꯤꯅꯣ ꯇꯝꯁꯤꯟꯕ ꯌꯥꯕ ꯈꯔ ꯇꯝꯕ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯆꯠꯁꯤ ꯍꯥꯏꯕꯁꯨ ꯑꯃꯠꯇ ꯌꯥꯗꯦ꯫ ꯃꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯀꯣꯂꯦꯖꯁꯨ ꯃꯤꯡ ꯆꯟꯁꯤꯜꯂꯒ ꯑꯦꯛꯖꯥꯝ ꯈꯛꯇꯪ ꯊꯥꯕ ꯌꯥꯕ ꯀꯣꯂꯦꯖ ꯈꯜꯂꯒ ꯇꯝꯒꯅꯤ꯫ ꯑꯗꯨꯒ ꯅꯪꯗꯤ
पैसा पाइबा मचा मसुनी नंग मखादी कराइदा तमगे हाइरिनो अखोई उदबा खंगोई ओइरोइतबा मफमदा तमगे हाइरकनिको नहादगी अइना सेनादुना लाए हुजिति नंगसु अइना अयामा मतमदा सेनबा फंगलरोय फोन तौरक्लगा ngaihak wari sanabadagi hena ubasु फंगलरोय ननाक्ता लैना लैना अदुम नुमित खुदिंगी सेनारिबा सिफाउबदा खंबनबा सिनदी नंगना अइगी इनाक्तगी लामना चटख्रबदी अइदी यामना वानी हे असुमना सुमाना ततना हाय अइना अमो नुपा ओइरगा अदुग यामना थमोय पिक्थरिबदुना करिगिनो अइसे कनागी सुनती नंगिनी नंगना यामना थाजद्रगना इबानीमा हौजिक सेलसिरो अदुगा मखादो अइ कोना तमलगे हाइदोरकपा मतमददी कयादा लाइख्रबा नंग चेलकलगने थिनबदगी हौरगा लुहोंबा फौबगी पैसादो नसाना खंगना पोरओ अदु नत्रदि लाकनो अइ नंग लौबगी पैसा का मता लैत्रिये ओ अदुदि नंगना अइसे नहादगी नुसिरिसिदि चेनबदा पैसा लैते हाइदुना तोक्तोरिबा जानिने हो अदुनबु अइसु मतम मांगहनद्रिबसिनि थबक इंखांग तौसिलिबसिनि तुंसिलिबनि सेन अखोई बेस्ता इमानबसिंग अइना तौरिबा सुमाइना कनामता तौरमोय मखोइदि एग्जाम लोइरे फ्री थारे हाइदुना ngawba langba koiningba langningba free dani chalamgaduise ai ithan khatani asumna thabak suribase adubu ai isagi condition khangduna nungai thokna di leite dana hayeng wai nangse nungai na thamba ngamnabagi damakta hausi aina wa hauribani hayeng tung koina ibani nungai na leinabagi damakta aina amka hoyare khange adugi damakta di kemta waruganu aina ne loina porakani haha nangna porakpa matamda अखोई युमसु सारगा पोरकद्रो सारगा पोरो हाइरो यारे कानादबदने वाथी वरेन यामना ngangganu asumna oire paroidaba ngangnaraga ibani khananabagi machak ama ohelakani asumna mare yena duna toina khanabase aiti yamna tale minasu kaino yamna hainabani kuina nusinaraglabadi wari leitabagi hekta khanaraga toknai haiduna इबानीसु वरी लेरक्ट्रबनिना खनबदा अमुक तारकदुइरा आइदिने क्लास 9 10 कारिङैगी नुसिनबदो अदुनबु हेना पामिदा कैदौबगी इबानीसे ngaliङैदा प्रपक थेंनरिनो खंदे हौजिखता थेंनबो ओइरगदि अमुक हेना नुसिनगदबने अदु ओइरगना अमुक तोकनरगा हंजिनसिरा हौबदगी हौनबा तानिंगदे वाथी वरी म्याव ngangganu अइगी ओइरनि खंगलबा सिफौबदा असुकपा खले अदुगा अमुक तोकनसि काइना तोकनरसि हे अइना यारानी हे मथंगदगा पल्लो नचिंदो सुबदने इ ओरो तागदबनि फरेसे मसाइदगी इबानीसु वाथी वरेम अदुम ngangnaduna ले मखादी नंग कराइदा तमगे हाइरिनो अइनासु खंगदे अखोइ पाबुंगनदि मणिपुरदा तमबगी वादी पलकते मपालुमदा तमनबगी अदुम हाय अइनासु यामनदि तल्ले सिदा लेना तमबा याबो ओइरगदि नंगसु उबा फंगलनी लाइरिकसु तुम मखा तमथबा हाइना खलुबनी अदुबु अखोइ पाबुंगनदि यारकदबा मानदे अइना मपालुमदा तमगदबा माले हाइबदा मासु कपथोरई अदुदगी अइना कइनो कपलैदुना माना कप्पा नते हे अइना अदुदि कदोरिबा सुसुत कदोइदुना नुपा यामना मानजदे हे लाइरिक तमबा चपने लुहोंबा सानबा तमबा चपा नतिये हौजिपुदि नंग अदुमना हाइरगा चटख्रे हयेंग अइना सुसेनबा फंगदा इमिना इखोंना उबसु नते थोकपा अमा तौरगा थोकलगलबदि अइ यामना वानी अदुना नंगना हयेंग वाइ अदुमनागा तौरगलबदि हाइदुना खल्लुबदा मित्तगी पी ताखिबा खंगहौदबने नंगनाता अइगिदमक्ता लेंदना लेबिरमु अइगिदि अदुमना खनबा करिसु लेते होय फारेसि अदो अइ ngasiगिदि थमलगे हयेंग अमु तौरगलगे एग्जाम सु हाइदोकलनि हाय अदुगा नंगी चटपना करम कांदा ओइदुइनो एग्जाम हाइदोकपगा अदुमक कुइना लेतबिदा चटखिगदबा माले आदा लेरगा अइना तमगदबा स्कूल लेगदबा रेन कैसु अखोबागा पुन्ना थीगदबा माले बरे थमो होरेन अमु तौरो एग्जाम सु अदुमक हाइदोकली मासु अइसु फर्स्ट डिवीजन दा पास तौरे इबानीसु पाव अदुम फाउने अदुबु बाबाना अइसे अथुबदा चनबसु हेरई अइसु पाव अदु ताबा मतमदा हानदी मपालमदा चलगा लाइरिक तमगनी खलुबदा यामना हरावी नक्सिलक्लबा मतम असिदा येंगलुबा उरुबा पोट खुदिंगमा पुंगनिंग लोइना नुक्सी पीसु अदुमक कोय अदुगिसु मथक्ता अइना हेना नुक्सिजरिबा महाकपु
ꯎꯗꯅ ꯂꯩꯕ ꯉꯝꯂꯣꯏ ꯈꯜꯂꯨꯕꯗ ꯑꯩꯁꯦ ꯌꯥꯝꯅꯁꯨ ꯀꯞꯈꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯑꯩꯅ ꯆꯠꯀꯗꯕ ꯅꯣꯡ ꯅꯤꯅꯤ ꯋꯥꯠꯂꯤꯉꯩ ꯃꯇꯝꯗ ꯏꯕꯥꯅꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤ꯫ ꯃꯥꯁꯨ ꯅꯨꯃꯤꯠꯇꯨꯗ ꯌꯥꯝꯅ ꯀꯞꯄꯤ, ꯑꯩꯁꯨ ꯌꯥꯝꯅ ꯀꯞꯈꯤ꯫ ꯊꯃꯣꯏꯅꯨꯡꯗ ꯂꯩꯔꯝꯕ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛ ꯃꯥꯁꯨ ꯂꯣꯏꯅ ꯐꯣꯡꯗꯣꯛꯏ, ꯑꯩꯁꯨ ꯂꯣꯏꯅ ꯐꯣꯡꯗꯣꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏ, ꯅꯪꯅꯇ ꯑꯩꯒꯤꯗꯃꯛꯇ ꯂꯦꯡꯗꯅ ꯂꯦꯞꯇꯨꯅ ꯂꯩꯕꯤꯔꯝꯃꯨ, ꯑꯩꯒꯤꯗꯤ ꯅꯪ ꯅꯠꯇꯅ ꯀꯅꯥꯁꯨ ꯍꯟꯅ ꯌꯦꯡꯂꯣꯏ꯫ ꯑꯩꯅ ꯃꯄꯥꯟ ꯂꯝꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯪ ꯅꯠꯇꯕ ꯅꯨꯄꯥ ꯑꯃ ꯍꯦꯛ ꯀꯣꯏꯕ ꯊꯣꯛꯂꯕꯗꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯃꯤꯔꯝꯗꯨꯗ ꯂꯩꯔꯨꯕ ꯃꯇꯝꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗꯒꯤ ꯁꯤꯕ ꯑꯣꯏꯖꯒꯦ ꯍꯥꯏꯗꯨꯅꯁꯨ ꯃꯉꯣꯟꯗ ꯋꯥꯁꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯅ ꯂꯝ ꯆꯠꯊꯣꯛꯂꯒ ꯑꯗꯨꯒꯨꯝꯕ ꯁꯥꯞꯇꯨ ꯄꯨꯔꯒ ꯆꯠꯄ ꯍꯧꯅꯗꯦ꯫ ꯀꯣꯛꯑꯣ, ꯑꯩꯅ ꯅꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯕ ꯅꯠꯇꯦ꯫ ꯅꯪꯁꯦ ꯅꯁꯛꯁꯨ ꯐꯖꯕꯅꯤꯅ ꯅꯪꯅ ꯀꯣꯏꯗ꯭ꯔꯕꯁꯨ ꯅꯨꯄꯥ ꯑꯇꯣꯞꯄꯅ ꯐꯥꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯅꯇ ꯄꯥꯈꯠꯆꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯁꯨ, ꯏꯕꯥꯅꯤ ꯄꯥꯎꯗꯤ ꯑꯗꯨꯝ ꯐꯥꯎꯅꯅꯤꯗꯅ꯫ ꯀꯣꯂꯦꯖ ꯀꯥꯔꯤꯉꯩ ꯃꯇꯦꯛ ꯉꯥꯏꯍꯥꯛꯇꯨ ꯈꯛꯇꯅꯤ ꯏꯕꯥꯅꯤ ꯄꯥꯎ ꯐꯥꯎꯅꯕ ꯐꯪꯂꯣꯏꯗꯕ, ꯑꯇꯩ ꯃꯇꯝꯗꯤ ꯅꯪꯒ ꯑꯗꯨꯝ ꯑꯣꯟꯂꯥꯏꯟ ꯂꯩꯁꯤ꯫ ꯑꯩ ꯀꯔꯥꯏꯗꯁꯨ ꯆꯠꯊꯣꯛꯑꯣꯏ, ꯃꯐꯝ ꯖꯒꯥꯁꯨ ꯈꯪꯕꯁꯨ ꯅꯠꯇꯕꯗꯨꯗ ꯑꯩꯅ ꯀꯣꯏꯆꯠ ꯆꯠꯂꯒ ꯀꯔꯥꯏꯗ ꯀꯔꯤ ꯇꯧꯒꯗꯣꯏꯅꯣ? ꯅꯣꯡ ꯐꯥꯗꯣꯛ ꯐꯤꯔꯣꯟ ꯐꯥꯔꯣꯟ ꯂꯩꯕ, ꯑꯆꯥ ꯑꯊꯛ ꯋꯥꯠꯂꯛꯄꯗ ꯂꯩꯕ ꯅꯠꯇꯅ, ꯑꯗꯨꯁꯨ ꯅꯪꯒ ꯑꯗꯨꯝ ꯑꯣꯟꯂꯥꯏꯟ ꯂꯩꯁꯤ꯫ ꯃꯇꯝꯁꯦ ꯆꯠꯈꯤꯕ ꯈꯪꯍꯧꯗꯕꯅꯤ꯫ ꯏꯕꯥꯅꯤꯅ ꯅꯨꯡꯁꯤꯅꯔꯛꯂꯤꯕ ꯃꯇꯝ ꯑꯗꯣ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯌꯦꯡꯉꯣ, ꯆꯠꯈꯤꯕ ꯈꯪꯍꯧꯗꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯀꯌꯥꯝꯕꯨ ꯀꯨꯏꯅꯤ ꯍꯥꯏꯕꯒꯦ? ꯆꯍꯤ 3 ꯈꯛꯇꯅꯤ꯫ ꯁꯠ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄ ꯂꯥꯏ ꯈꯨꯔꯨꯝꯃꯝꯃꯨ꯫ ꯍꯟꯗꯛ ꯍꯦꯛ ꯊꯣꯛꯂꯛꯄꯗꯒꯤꯗꯤ ꯏꯕꯥꯅꯤꯁꯨ ꯆꯦꯜꯂꯗꯕꯅꯤ꯫ ꯏꯃꯥ ꯄꯥꯕꯨꯡ ꯍꯣꯏꯅ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯒꯦꯔꯥ, ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯗꯨꯅ ꯀꯣꯟꯅ ꯃꯣꯏꯅ ꯊꯣꯛꯄ ꯃꯔꯥꯏ ꯑꯃ ꯂꯦꯞꯆꯅꯤ꯫ ꯏꯕꯥꯅꯤꯒꯤ ꯆꯦꯟꯐꯝ ꯊꯣꯛꯄꯗꯤ ꯑꯗꯨꯃꯛ ꯆꯦꯜꯂꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤꯁꯨ ꯐꯅ ꯀꯨꯏꯅ ꯁꯥꯟꯅꯔꯦ꯫ ꯑꯩꯒꯤ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯏꯕꯥꯅꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪꯁꯨ ꯎꯅꯈꯤ꯫ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯀꯥꯎꯗꯅꯕ ꯍꯥꯏꯗꯨꯅ ꯔꯣꯁ ꯑꯃꯈꯛꯇꯤ ꯄꯤꯔꯛꯏ꯫ ꯑꯩꯒꯤꯗꯤ ꯄꯤꯅꯤꯡꯉꯥꯏꯁꯨ ꯀꯔꯤꯝꯇ ꯂꯩꯇꯦ꯫ ꯔꯣꯁꯁꯤꯃꯇꯪ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯑꯩꯃꯛꯅꯤ ꯈꯜꯂꯒ ꯊꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯄꯤꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯃꯥꯒꯤꯗꯃꯛꯇ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯑꯃ ꯂꯩꯗꯨꯅ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯕꯥꯅꯤ ꯎꯅꯔꯕ ꯃꯇꯨꯡꯗ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯆꯠꯅꯕꯒꯤ ꯐꯤꯔꯣꯟ ꯐꯥꯔꯣꯟꯁꯨ ꯂꯣꯏꯁꯤꯜꯂꯦ꯫ ꯐꯅ ꯌꯥꯝꯅ ꯀꯞꯄꯔꯣꯏ ꯈꯜꯂꯕꯅꯤ꯫ ꯌꯨꯝ ꯑꯗꯨꯗꯒꯤ ꯈꯣꯡ ꯍꯦꯛ ꯊꯥꯡꯗꯣꯔꯛꯄꯗꯒꯤꯅ ꯏꯌꯥꯔꯄꯣꯔꯠ ꯐꯥꯎꯕ ꯑꯩꯁꯦ ꯄꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯆꯦꯟꯊꯔꯒ ꯂꯥꯛꯏ꯫ ꯃꯤꯅ ꯎꯔꯒꯅ ꯀꯔꯤꯅꯣꯝꯁꯨ ꯈꯜꯂꯝꯂꯅꯤ꯫ ꯃꯤꯠꯁꯦ ꯀꯞꯄꯒꯤ ꯄꯨꯡꯄꯣꯝꯁꯨ ꯄꯣꯝꯂꯦ, ꯉꯁꯪꯁꯨ ꯉꯥꯡꯂꯦ꯫ ꯃꯤꯅ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯐꯥꯔꯒ ꯄꯣꯔꯛꯄꯒ ꯃꯥꯜꯂꯝꯂꯅꯤ ꯈꯟꯗꯨꯅ ꯑꯩꯁꯨ ꯔꯨꯃꯥꯜꯅ ꯀꯟꯅ ꯀꯟꯅ ꯅꯣꯏꯗꯨꯅ ꯃꯤꯠꯁꯦ ꯇꯩꯊꯣꯛꯆꯩ꯫ ꯑꯁꯨꯝꯅ ꯑꯩꯅ ꯂꯩꯒꯗꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯗꯨꯅ ꯕꯕꯥꯒ ꯏꯕꯥꯅꯤ ꯑꯩꯅ ꯇꯝꯒꯗꯕ ꯀꯣꯂꯦꯖ ꯑꯗꯨꯗ ꯍꯥꯟꯅ ꯆꯠꯂꯦ꯫ ꯑꯗꯨꯒ ꯐꯦꯁꯤꯂꯤꯇꯤ ꯀꯔꯤ ꯀꯔꯤ ꯐꯪꯕ ꯈꯣꯠꯄ ꯂꯣꯏꯅ ꯕꯕꯥꯅ ꯋꯥ ꯇꯥꯅꯔꯗꯨꯅ ꯑꯩꯁꯨ ꯕꯕꯥꯅ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯉꯗꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ 5ꯅꯤꯗꯤ ꯕꯕꯥꯒ ꯏꯕꯥꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯗꯨꯅ ꯃꯤꯠ ꯃꯥꯏ ꯁꯤꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯗꯨꯀꯥꯟ ꯂꯩꯐꯝ, ꯐꯤꯔꯣꯟ, ꯑꯆꯥ ꯑꯊꯛ ꯂꯩꯐꯝ ꯈꯨꯗꯤꯡꯃꯛ ꯕꯕꯥꯅ ꯁꯤꯗꯅ ꯁꯤ ꯂꯩꯕꯅꯤ, ꯁꯤꯗꯅ ꯁꯤ ꯂꯩꯕꯅꯤ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯑꯩꯅ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯕ ꯃꯍꯥꯛꯄꯨꯗꯤ ꯀꯥꯎꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯕꯕꯥꯒ ꯂꯩꯕ ꯑꯣꯏꯕꯅ ꯋꯥꯔꯤꯁꯨ ꯄꯥꯛꯅ ꯁꯥꯟꯅꯕ ꯐꯪꯗꯦ꯫ ꯃꯥꯕꯨ ꯇꯠꯇꯅ ꯅꯤꯡꯁꯤꯡꯒꯅꯤ, ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯟꯂꯥꯏꯟ ꯂꯩꯒꯅꯤ ꯍꯥꯏꯔꯝꯂꯒ ꯍꯦꯛ ꯆꯠꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯗꯕ ꯅꯨꯃꯤꯠ 6ꯅꯤ ꯐꯥꯔꯛꯂꯦ꯫ ꯃꯥꯅꯁꯨ ꯀꯔꯤꯅꯣꯃꯗꯤ ꯈꯜꯂꯝꯂꯅꯤ, ꯍꯥꯏꯔꯝꯕꯅ ꯑꯃ ꯇꯧꯔꯝꯕꯅ ꯑꯃ ꯍꯥꯏꯗꯨꯅ ꯈꯜꯂꯝꯒꯅꯤ ꯍꯥꯏꯗꯨꯅꯗꯤ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯃꯉꯣꯟꯗ ꯐꯖꯅꯗꯤ ꯍꯥꯏꯔꯝꯕꯅꯤ ꯕꯕꯥꯒ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯥꯅ ꯐꯅ ꯈꯜꯂꯤꯕ꯭ꯔꯥ ꯐꯠꯇꯅ ꯈꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯁꯨ ꯈꯪꯗꯦ꯫ ꯕꯕꯥꯒ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯑꯩꯁꯨ ꯀꯔꯤꯃꯠ ꯈꯜꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯕꯕꯥ ꯍꯌꯦꯡ ꯆꯠꯈ꯭ꯔꯅꯤ ꯍꯥꯏꯔꯛꯄ ꯑꯁꯤꯗꯒꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯦ ꯑꯃꯨꯛ ꯄꯦꯠꯊꯕ ꯍꯧꯔꯛꯂꯦ꯫ ꯀꯞꯁꯨ ꯌꯥꯝꯅ ꯀꯞꯄꯤ꯫ ꯕꯕꯥꯅ ꯑꯩꯕꯨ ꯊꯦꯝꯖꯤꯟꯕꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯑꯩꯁꯨ ꯆꯍꯤ 1.5ꯗꯤ ꯐꯥꯖꯤꯜꯂꯛꯂꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯤ꯫ ꯃꯥꯒ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯌꯥꯝꯕꯁꯨ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯒ ꯂꯥꯏꯔꯤꯛ ꯇꯝꯕ ꯌꯥꯎꯕꯅ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯒ ꯂꯥꯏꯔꯤꯛ ꯇꯝꯂꯤꯕ ꯅꯨꯄꯤꯁꯤꯡꯁꯦ ꯃꯃꯥ ꯃꯄꯥꯅ ꯎꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯅꯤꯡ ꯃꯈꯥ ꯇꯝꯃꯤ꯫ ꯁꯦꯠꯇꯣꯛ ꯆꯥꯊꯣꯔꯛꯂꯤꯕ ꯐꯤꯔꯣꯟ ꯐꯥꯔꯣꯜꯁꯤꯡ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ, ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯂꯤꯆꯠ ꯁꯥꯖꯠꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯣꯟꯊꯣꯛꯅ ꯇꯨꯀꯠꯆꯈ꯭ꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯃꯩꯇꯩ ꯃꯆꯥ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯒ ꯑꯁꯨꯝꯅ ꯂꯤꯆꯠ ꯆꯠꯄꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯩꯇꯩ ꯃꯆꯥ ꯅꯠꯇꯕ ꯀꯌꯥ ꯑꯃꯁꯨ ꯂꯩ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯄꯨꯟꯗꯨꯅ ꯑꯁꯨꯝꯅ ꯗ꯭ꯔꯦꯁ ꯀꯥꯝꯅ ꯁꯦꯠꯇꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯅꯥꯏꯠ ꯕꯥꯔꯗ ꯖꯒꯣꯏ ꯁꯥꯃꯤꯟꯅꯕ, ꯌꯨ ꯊꯛꯃꯤꯟꯅꯕ ꯀꯌꯥ ꯑꯃꯁꯨ ꯇꯧꯏ ꯍꯥꯏꯗꯨꯅ
ꯃꯃꯥꯟꯅꯕꯁꯤꯡ ꯋꯥꯔꯤ ꯁꯥꯟꯅꯕꯗꯒꯤ ꯃꯥꯁꯨ ꯇꯥꯔꯗꯨꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯁꯥꯎꯅ ꯐꯣꯟ ꯇꯧꯔꯛꯏ꯫ ꯅꯪꯗꯤ ꯑꯗꯨꯝꯅꯒ ꯇꯧꯕ꯭ꯔꯥ? ꯑꯩꯁꯦ ꯅꯨꯄꯤꯁꯤꯡꯁꯦ ꯑꯃꯠꯇ ꯊꯥꯖꯔꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯔꯛꯂꯒ ꯑꯩꯉꯣꯟꯗ ꯉꯥꯡꯕ ꯍꯧꯔꯛꯏ꯫ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯐꯖꯅ ꯍꯥꯏ, ꯑꯗꯨꯝꯅ ꯇꯧꯔꯤꯕꯗꯣ ꯃꯣꯏꯒꯤ ꯃꯔꯛꯇ ꯑꯩ ꯌꯥꯎꯗꯤꯌꯦ꯫ ꯃꯄꯥꯜ ꯂꯝꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯄꯥꯜ ꯂꯝꯗ ꯂꯥꯏꯔꯤꯛ ꯇꯝꯗꯨꯅ ꯂꯩꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯗꯨꯝꯅ ꯇꯧꯒꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ꯫ ꯃꯈꯣꯏꯒ ꯑꯩꯒ ꯂꯩꯐꯝꯁꯨ ꯄꯨꯟꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯅꯃꯥꯟꯅꯕꯁꯤꯡꯅ ꯍꯥꯏꯔꯛꯂꯤꯕ ꯃꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯩ ꯃꯥꯟꯕ ꯑꯩꯅꯤ ꯍꯥꯏꯕ ꯗꯥꯏꯔꯦꯛꯅ ꯈꯪꯕ ꯌꯥꯎꯔꯕ꯭ꯔꯥ? ꯃꯈꯣꯏꯅ ꯎꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯐꯣꯇꯣ ꯀꯥꯞꯂꯒ ꯅꯉꯣꯟꯗ ꯊꯥꯔꯛꯑꯣ ꯍꯥꯏꯌꯨ, ꯑꯩ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯌꯦꯡꯉꯨ꯫ ꯅꯈꯣꯏꯒꯤ ꯅꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯒꯗꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯂꯥꯞꯄ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏ꯫ ꯑꯩꯅꯁꯨ ꯑꯃꯨꯛꯇ ꯐꯥꯎꯕ ꯃꯈꯣꯏꯕꯨ ꯊꯦꯡꯅꯕ ꯂꯩꯇꯦ꯫ ꯑꯩꯁꯦ ꯃꯐꯝ ꯑꯁꯤꯗ ꯏꯍꯩ ꯏꯁꯤꯡ ꯇꯝꯗꯨꯅ ꯂꯩꯔꯤꯕꯅꯤ, ꯏꯃꯥ ꯏꯄꯥꯒꯤ ꯊꯥꯖꯕ ꯑꯃꯒꯤ ꯃꯈꯥꯗ꯫ ꯑꯗꯨꯒ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯗꯤ ꯑꯩꯕꯨ ꯀꯅꯥꯅ ꯊꯥꯖꯕꯤꯒꯅꯤ? ꯑꯗꯨꯕꯨ ꯑꯩꯅ ꯐꯅ ꯌꯥꯝꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯕꯁꯨ ꯑꯩꯒꯤ ꯋꯥ ꯑꯗꯣ ꯃꯥꯅ ꯀꯩꯁꯨ ꯇꯥꯕꯤꯗꯦ꯫ ꯍꯦꯟꯅ ꯑꯗꯨꯝ ꯁꯥꯎꯖꯤꯜꯂꯛꯏ꯫ ꯅꯪ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯂꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯊꯣꯛꯂꯛꯑꯣꯏ ꯍꯥꯏꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯑꯩ ꯂꯧꯕ ꯂꯥꯛꯎꯔꯥ? ꯑꯩꯅꯁꯨ ꯁꯥꯎꯔꯦ, ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯑꯩꯅ ꯂꯥꯏꯔꯤꯛꯇꯝꯂꯒ ꯂꯩꯔꯤꯕꯁꯦ ꯆꯍꯤ 1 ꯃꯈꯥꯏ ꯍꯦꯜꯂꯛꯂꯕꯅꯤ꯫ ꯑꯁꯤꯗꯩꯁꯤꯗ ꯑꯩꯒꯤ ꯐꯠꯇꯕꯒꯤ ꯃꯔꯝꯗ ꯅꯪꯅ ꯀꯔꯤ ꯇꯥꯕ ꯌꯥꯎꯈ꯭ꯔꯒꯦ? ꯅꯃꯥꯟꯅꯕꯁꯤꯡꯅ ꯃꯤ ꯈꯔꯅ ꯇꯧꯔꯒ ꯄꯪꯍꯥꯏ ꯍꯥꯏꯖꯤꯜꯂꯒ ꯑꯩꯁꯨ ꯇꯧꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯣ? ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯇꯝꯕ ꯍꯧꯔꯕꯅꯤꯅ ꯂꯣꯏꯗꯕꯤꯗ ꯊꯣꯛꯂꯛꯄ ꯍꯥꯏꯕꯗꯨꯃꯗꯤ ꯉꯝꯃꯣꯏ꯫ ꯏꯃꯥ ꯏꯄꯥꯒꯤ ꯃꯥꯏ ꯆꯣꯞꯍꯟꯕꯗꯨꯁꯨ ꯑꯩ ꯄꯥꯝꯗꯦ꯫ ꯑꯗꯨꯒ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨꯗꯤ ꯌꯥꯝꯅ ꯂꯥꯞꯅ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯊꯝꯈꯣ꯫ ꯅꯪꯅ ꯊꯥꯖꯅꯕꯒꯤꯗꯃꯛꯇ ꯑꯩ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯥꯅ ꯑꯩꯅ ꯊꯥꯖꯅꯕꯒꯤꯗꯃꯛꯇ ꯅꯪꯅ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯑꯣ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯗꯨꯃꯗꯤ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏ꯫ ꯉꯝꯃꯣꯏ ꯍꯥꯏꯔꯤꯁꯤꯅꯗꯤ ꯅꯪꯁꯨ ꯑꯩꯅ ꯑꯗꯨꯝꯅꯗꯤ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯈꯟꯒꯅꯨ꯫ ꯅꯪꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯅꯤꯡꯂꯒ ꯑꯩꯉꯣꯟꯗ ꯕꯗꯅꯥꯝ ꯄꯤꯔꯝꯂꯒ ꯀꯣꯏꯈꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯕꯗꯨꯗꯤ ꯇꯣꯛꯑꯣ꯫ ꯅꯠꯇ꯭ꯔꯒꯅ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯊꯑꯣꯏꯅ ꯈꯟꯅꯕ ꯍꯧꯒꯦ ꯍꯥꯏꯗꯨꯅ ꯍꯧꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯟꯅꯕ ꯍꯧꯔꯛꯂꯤꯕꯁꯦ? ꯃꯥꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯈꯟꯅꯕ ꯍꯧꯒꯦ ꯍꯥꯏꯗꯨꯅ ꯍꯧꯕ ꯅꯠꯇꯦ꯫ ꯑꯩꯒꯤꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ, ꯅꯪꯕు ꯐꯍꯟꯅꯤꯡꯕꯒꯤ, ꯑꯩ ꯈꯛꯇꯒꯤ ꯑꯣꯏꯒꯦ ꯈꯟꯕꯒꯤ, ꯃꯤꯒꯤ ꯑꯇꯣꯞꯄꯒꯤ ꯃꯈꯨꯠꯇ ꯆꯟꯗꯅꯕꯒꯤꯗꯃꯛꯇ ꯄꯥꯈꯠꯇꯨꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯗꯨ ꯄꯥꯈꯠꯂꯒꯕꯨ ꯃꯤ ꯈꯔꯅ ꯇꯧꯋꯦ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯍꯦꯛꯇ ꯇꯧꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯅꯪꯒꯤ ꯅꯀꯣꯛꯇꯨꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯂꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯌꯥꯝꯅ ꯐꯥꯎꯕ ꯊꯥꯖꯕꯤꯔꯝꯗꯕ꯫ ꯐꯔꯦ, ꯅꯪꯅ ꯊꯥꯖꯒꯦꯔꯥ ꯊꯥꯖꯔꯣꯏꯒꯦꯔꯥ, ꯑꯩꯗꯤ ꯇꯝꯂꯕꯗꯤ ꯇꯝꯂꯅꯤ꯫ ꯃꯈꯥ ꯇꯥꯅ ꯇꯝꯈꯤꯅꯤ, ꯂꯣꯏꯔꯀꯥꯟꯗ ꯊꯣꯛꯂꯛꯀꯅꯤ, ꯑꯗꯨꯒ ꯅꯪꯉꯣꯟꯗꯁꯨ ꯂꯩꯒꯅꯤ꯫ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗꯒꯤ ꯃꯥꯁꯨ ꯌꯥꯝꯅ ꯁꯥꯎꯔꯛꯏ꯫ ꯊꯨꯏ, ꯇꯨꯀꯠꯆꯩ, ꯂꯝꯆꯠ ꯅꯥꯏꯗꯕꯤ, ꯑꯣꯛꯇꯕꯤꯒꯤ ꯂꯤꯆꯠ ꯆꯠꯂꯒ ꯑꯩꯅ ꯄꯥꯝꯕꯤꯒꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯑꯩꯅ ꯍꯥꯏꯔꯤꯉꯩ ꯃꯇꯝꯁꯤꯗ ꯅꯪꯅ ꯅꯁꯥꯅ ꯈꯪꯅ ꯊꯣꯛꯂꯛꯇ꯭ꯔꯕꯗꯤ ꯅꯪꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯕ ꯍꯥꯏꯕꯗꯨꯗꯤ ꯅꯃꯪꯗ ꯐꯥꯎꯕ ꯈꯜꯂꯨꯒꯅꯨ꯫ ꯑꯗꯨꯒ ꯅꯪꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯅꯆꯥ ꯀꯌా ꯄꯝꯂꯒ ꯊꯣꯛꯂꯛꯀꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅꯁꯨ ꯑꯁꯨꯛ ꯇꯨꯀꯠꯆꯕ ꯋꯥꯍꯩ ꯋꯥꯇꯥꯁꯦ ꯑꯩꯉꯣꯟꯗ ꯊꯝꯂꯛꯏ꯫ ꯑꯁꯤꯒꯨꯝꯕ ꯄꯥꯎꯁꯦ ꯇꯥꯕ ꯃꯇꯝꯗ ꯑꯩꯅꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡ ꯑꯁꯤꯗꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ꯫ ꯃꯈꯣꯏ ꯈꯔꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯂꯣꯏꯅ ꯆꯦꯟꯊꯩ ꯍꯥꯏꯕꯒꯤ ꯑꯩꯁꯨ ꯃꯈꯣꯏꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯊꯧꯗꯤ ꯅꯠꯇꯦ꯫ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯃꯒꯤ ꯃꯈꯥꯗ ꯇꯧꯖꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯅ ꯁꯥꯎꯔꯤꯕꯁꯤꯁꯨ ꯑꯃꯔꯣꯝꯗ ꯆꯨꯝꯃꯤ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯥꯅ ꯑꯩꯕꯨ ꯁꯦꯟꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯍꯧꯖꯤꯛꯅ ꯐ꯭ꯔꯤꯗ ꯊꯥꯗꯣꯛꯂꯕꯅꯤꯅ ꯀꯅꯥꯅ ꯈꯪꯕ ꯎꯒꯅꯤ꯫ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯕꯒꯤ ꯁꯥꯎꯅꯤꯡꯗꯅ ꯄꯉꯥꯡ ꯉꯥꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯈꯪꯇꯣꯛꯏ꯫ ꯅꯣꯡ ꯅꯤꯅꯤꯗꯤ ꯏꯕꯥꯅꯤꯁꯨ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯃꯠꯇ ꯐꯪꯗꯦ꯫ ꯍꯦꯛ ꯇꯧꯔꯨꯔꯒꯅ ꯈꯟꯅ ꯆꯩꯅꯕ, ꯊꯣꯛꯂꯛꯑꯣ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯑꯇꯩ ꯑꯇꯣꯞꯄꯒꯤ ꯃꯔꯝꯗ ꯑꯃꯠꯇ ꯁꯥꯟꯅꯕ ꯐꯪꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯈꯔ ꯇꯥꯁꯤꯟꯅꯗ ꯍꯥꯏꯗꯨꯅꯤ ꯆꯍꯤ 2 ꯇꯪꯈꯥꯏꯁꯨ ꯐꯥꯖꯤꯜꯂꯛꯂꯦ꯫ ꯂꯣꯏꯒꯗꯕꯁꯨ ꯀꯨꯏꯗ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯈꯥꯡꯗꯨꯅ ꯑꯗꯨꯃꯛ ꯃꯈꯥ ꯇꯝꯊꯔꯤ꯫ ꯑꯩꯁꯨ ꯇꯝꯕ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯕꯗꯒꯤ ꯌꯨꯝꯗ ꯊꯣꯛꯂꯛꯏ꯫ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯏꯕꯥꯅꯤ ꯎꯅꯩ꯫ ꯎꯅꯕ ꯑꯗꯨꯗꯁꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯆꯩ꯫ ꯅꯁꯥꯗꯣ ꯏꯍꯩ ꯍꯩꯅꯔꯝꯃꯔꯣꯏꯅꯦ, ꯅꯥꯏꯠ ꯕꯥꯔꯗ ꯑꯥꯗ ꯅꯨꯄꯥꯒ ꯅꯤꯛꯊꯃꯤꯟꯅꯔꯒ ꯁꯤꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯏꯍꯩ ꯍꯩꯅꯔꯝꯃꯔꯣꯏ ꯍꯥꯏꯕ꯫ ꯑꯩꯅ ꯌꯧꯔꯛꯄꯗ ꯉꯥꯏꯔꯤꯀꯣ, ꯀꯣꯆꯤ ꯀꯣꯔꯥꯡꯗꯣ ꯀꯣꯠꯂꯒ ꯋꯥꯔꯤ ꯁꯥꯔꯛꯀꯅꯨ꯫ ꯀꯨꯏꯅ ꯎꯅꯔꯛꯇꯕꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯋꯥꯔꯤ ꯁꯥꯟꯅꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕ ꯑꯣꯏꯔꯗꯤ ꯑꯩ ꯆꯠꯂꯒꯦ꯫ ꯆꯠꯂꯣ ꯀꯩꯅꯣ, ꯑꯩ ꯅꯠꯇꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯆꯠꯂꯒꯦ ꯀꯥꯏꯕꯁꯦ ꯏꯌꯥꯡ ꯌꯥꯡꯅ ꯍꯥꯏꯗꯣꯔꯛꯄ ꯉꯝꯃꯤꯅꯦ꯫ ꯀꯨꯏꯅ ꯎꯅꯗꯕꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯋꯥꯔꯤ ꯁꯥꯁꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯔꯩ ꯍꯧꯔꯛꯂꯕꯗꯤ ꯆꯠꯀꯦ ꯍꯥꯏꯕ ꯇꯥꯕꯅꯤ꯫ ꯅꯪꯁꯨ ꯑꯝꯇ ꯈꯜꯂꯒ ꯌꯦꯡꯉꯣ,
ꯅꯪꯉꯣꯟꯗ ꯊꯣꯛꯂꯕꯗꯤ ꯅꯪ ꯀꯔꯤ ꯈꯟꯒꯅꯤ? ꯑꯩꯈꯣꯏꯗꯤ ꯅꯨꯄꯥꯅꯤ, ꯆꯥꯝꯃꯒꯤ ꯃꯄꯨꯅꯤ, ꯑꯗꯨꯒꯨꯝꯕ ꯀꯌꯥ ꯊꯣꯛꯂꯕꯁꯨ ꯃꯥꯡꯖꯕ ꯀꯔꯤꯁꯨ ꯂꯩꯇꯦ. ꯅꯨꯄꯤ ꯅꯣꯏ ꯈꯛꯇꯅꯤ ꯅꯁꯥꯒꯤ ꯏꯖꯠꯇꯣ ꯉꯥꯛꯁꯦꯅ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯉꯥꯡꯕꯤꯕꯒꯤ ꯋꯥꯅꯤ. ꯑꯗꯣ ꯃꯈꯣꯏꯅ ꯇꯧꯕ ꯑꯗꯨꯗ ꯑꯩ ꯌꯥꯎꯗꯦ ꯍꯥꯏꯔꯦꯗꯅ. ꯀꯅꯥꯅ ꯈꯪꯒꯅꯤ? ꯇꯧꯗꯕ ꯁꯥꯔꯒ ꯇꯧꯕꯁꯨ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯁꯤꯗꯤ. ꯃꯤ ꯈꯔꯅ ꯇꯧꯔꯒ ꯂꯣꯏꯅꯃꯛꯇꯤ ꯃꯥꯡꯊꯣꯛꯍꯟꯅꯤꯡꯗꯦ. ꯍꯥꯟꯅꯗꯒꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯈꯟꯅꯗꯨꯅ ꯂꯥꯛꯄꯅꯤ. ꯉꯁꯤꯁꯨ ꯑꯃꯨꯛ ꯈꯟꯅꯔꯦ. ꯀꯌꯥꯝ ꯀꯨꯏꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯖꯦꯅꯈꯤꯁꯦ ꯍꯥꯏꯕꯅꯣ ꯏꯕꯥꯅꯤ? ꯑꯩꯅ ꯀꯔꯤ ꯇꯧꯔꯒꯗꯤ ꯅꯪ ꯊꯥꯖꯒꯅꯤ? ꯕ꯭ꯂꯗ ꯇꯦꯁ ꯇꯧꯁꯤ ꯍꯥꯏꯕ꯭ꯔꯥ? ꯀꯩꯗꯧꯁꯤ ꯍꯥꯏꯕꯅꯣ? ꯅꯪꯅ ꯊꯥꯖꯒꯗꯕ ꯑꯃꯈꯛꯇꯤ ꯍꯥꯏꯌꯨ. ꯑꯩꯅꯁꯨ ꯏꯕꯥꯅꯤꯁꯦ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯌꯦꯟꯅꯗꯨꯅ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯅꯪꯉꯣꯟꯗ ꯂꯩꯕ ꯃꯇꯝꯗꯁꯨ ꯑꯩꯁꯦ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯒꯗꯕ ꯃꯥꯜꯂꯦ. ꯂꯩꯕ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏ. ꯃꯥꯅꯁꯨ ꯍꯣ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯋꯥꯔꯣꯜꯗꯣ ꯈꯪꯕ ꯉꯝꯂꯦꯗꯅ. ꯑꯩ ꯅꯠꯇꯕ इनाक खुनबा पैसा पाइबा नुपा मयाम अमसु थेंगनरमनी. अैना असुक कुइना नंगीदमक्ता खल्लगा ngairibasidi नंगी अदुगुंबा वाहिदो तानबगिरो. असिगुंबा वाहिसे तानबगिदमक्ता नतिये. नंगना अै फाउबा थाजबिद्रे. वांगांग खुदिंगी अदु नप्तुना ngang लेरबदी अैसु खांबा यामना वागनी हाइबने. पुमनामक्सिंग अदु थादोक्तुना इबानीगी हानागी नुक्सिनबगी मरीदुदा खंजिलंगबा तौसी हाइबने. इरासु लेतना इरा लेरबी अमगुमना अैबु इंथोक्तुना थंबदी अैसु पामदे. अैना करिगुंबा तसेंगना तौरंबा थोक्लबदी करी पंदुना वासओगे. वासकपना अैगी थमोइसे थाजहनबा सुंगंगमोय. अदु ओइरगदी इबानी हौजिमक चेलसे. लुहोंगलगा लेमिनरसे. सिसु अैबु पामदे तल्ले हाइदुना इंथोकदौरिब्रा. नुपी ओइबी अैना इकाई इकी वांगमा लांदुना नंगी नफमदा असुमना हाइरक्लिबसे. अैना अरानबा थबक अमा तौरुबगी अैसे नुपा फंगरोय हाइबगी नंगोंदा हाइजबदी नते. अदुबु नंगना अैबु यामना थाजदबा अदुदगी अैना हाइखिबनी. मानसु अमु फरेसे नंगना असेंगबा तौदे हाइरबनीना अैसु ngasiदगी अदुगुंबा वाहैदो अमु हना पल्लरोयगे. अदुगा इबानीसु हानागी मतौगुमना नुक्सिजानना लेरसे. सिदा यासिनबा अमा पोरक्तुना इबानीसु ngahak leitanasu adumak unai. Aduga piklingaidagi hauna nusinarappanina warisu amata leite. Kuina sangna nusinarabadi khana chainaduna tongnakibasu yai khanduna ibanisu chele. Ahal lamansingna hainabagi matungina luhongbagi matamsu lebladuna ibani yum panminare. Marak amadi yamna nuksisanana leiminarami. Adubu luhongba loibaga wafam amasu mana ingonda harai. अैना नंगसे थाजदे हाइबगी वादी नते. अदुबु कयाम यामना अचुंबा ngangi ngangde हाइबदो खंगनबगीदमक्ता अै नंगोंदा चांगेंग अमा तौगे. करिगुंबा अहानबा पोकदौरिबा इबानीगी इचा असिना सोइनाइदबिदा फिबम चुमना पोक्लक्लबदी नंगना मपालमदा लैबा मतमदा अरानबा थबक अमता तौदे हाइबा अै थाजगदौरिबनी. अदुगा अगांग असिना मियोय मितम चुमदना पोक्लक्पा तारबदी नंगना मपालमदा लैरिङैदा अरानबा थबक तौए हाइबदो अैना खंगनी. अदुगा नंगसु अै इनाक्ता मखा ताना लैबा यारोय हाइदुना माना एंगोंदा थम्मी. असुमना अैगी इफमदा वासक्सई. वाखल नुंगाइना अहाव अहावबा चादुना मवा मपुरोइबगी मिनुक्सी थौजालगी मखादा हिंगदबा मतम असिदा माना एंगोंदा हाइरिबा वाहफम असिना अैगी थमोइदी मचेत कया थोंगना काइख्रे. वाहै असि अमुक हन्ना पल्लरोय हाइदुना वासक्ख्रबनी. अदुबु नहौनना ngasi ningsinglakpa asida adusu nupi oibisingidi khwaidagi aruba matang asidani. Wakhalse inung nungaite leitaphamsu khangde. Adubu ainadi lankhidaba kaubana isor manasu ubiramgani. Mi ataina khangdrabasu isor manadi aina afaba tawi taude haiba khudingmak khanglamgani. Aina asumna isor magi mafamda nungti numit khudingisu thaunijari. अैना करिगुंबा लांदबमक ओइरबदी असेंबा सिमतंगदी मागी मफमदा खंगहनबा पामी हाइदुना मागी थमोइदा असुमना येक्तुना लेरमगनी हाइबदी अै खलुदबनी. अदुना फना यामना नुक्सिनरगा लेमिनबा ओइरबसु अैगी इवा इपुरोइबा ओइजरबसु मागी मफमदा वा हाइबा मतमदा खौतक चाइ. अैना माबु नुक्सिदुना तौरिबा हाइरिबा वाहै खुदिंगमा मागी मफमददी ता तौरिबनी हाइदुना खलमगनी खलुबा मतमदा अै इसाजे यामना नुंगाइजदे. अै निंगबा ngangningba sangninगबा खुदिंगबा फ्री ओइना ngangbसु ngamkhidre.
Matamna sum haukhibana aisu ichanupa amadi fangjare. Tawbatabu ichanupa asi miyoi matam chumna karisu awatpa amata leitana poi matam asida mana aibu thajaba yarabani. Haraubabudi yamna haraujai ibanigi ahanba fangjaba isanina adubu mana aigi ifamda thajaribra thajadabra haibadumadi aisu khangde ngasi fawba hangde. Asumna yum panduna leiminaraba asi fawbada mana aigi ifamda khalamliba wakhal aduna maram oiraga aisu makhatana angang yaunabagi maramda haudokpa ikairaduna ngasi fawbada haudokte masu aingonda nomata fawba panba leite. Condition asigi matangdani aina icha ama khatang poklaga ngasi fawba leijariba asi. Hoi itai inaw oibagidi tanadaba yadaba wa kaya amasu lai maram adugi oinadi adumak tanai. Tawbatabu makhatana angang yauba yaudaba asigi matangdadi ibani noma thabawba haudongnade manasu haudorakte ainasu haudokte. Aigi isada asoiba amata leibasu nate. Aina angang makhatana poktriba asigi maramdi mana aibu thajabiramni thajabiramoi haibasi khangdaba asi khakkini. Maram asina mapalamda ihei ising tamduna leiriba maitai macha khudingmakna ima ipagi miteng makhada lapna leire haiduna tawningbata tawbasisu phatte. Matam chupagi oina isagi ijatpu ngak sena thamgadabani. Nupa asidi chamagi mapuni nupi eikhodi khongpham ama soibada khudingmak badanamgi komda tagadawribani. Ngasi aina thengnariba awaba asi nakhoida thengnadanabagidamakta mangjawnana hana khanghalibani. Wakhal phathaba ngamdana tawba yaramlabasu aigi wari asi tabiraba matungdagidi tawdanabasu wakhan khanthabiro aduga makhatana haugalakliba nahasingna mapalamda lairik tamba chatpa oiragadi khudingmaksing asidagi cheksinnabasu haijari. Loinamangna tawi haibadi nate adubu kharana tawraga chenthabadadi loinamak yaubani. Mi amana afaba tawba matamdadi magi masado afaba tawrai aduna mapalamda lairik tamba chakriba misingse loina afaba tawrakani haibadi kanasu haibide. Fataba adu khatang uraga masu tawramba yai masu tawramgani haibasimadi samaski minong maisa kaubana aikhoi khudingmangna yariba makhaidi cheksina chachabasina khwaidagi afaba khongthangni hainasu aina khanjai. Makhatana aina haigadaba wafam karisu leijade nakhoina hena khanglibaduni. Aina ngasi hingliba condition asida hingba pamdragadi adom adomgi ijat adubu ngak senduna matam chupagi oina thambiyu haijabaga loinana ngasigi oinadi matang asida loisinjarage. Loibafao tabiriba khwai khudingmakpu amuka na ikongnona khurumjari.